Hairoijam Nando Luwang, President AMUCO, Aihakna, Iramdam Asigi Miyambu Kurumjari, Amadi, COVID-19 dagi ngakthop minersi haina miyamda noluksari. Aikoi isada COVID-19 changlaktanaba, Amadi, Aikoi dagi, Atopada Santokidanaba, Mafam matam yenglaga, Maram chana, face mask ublasi, Sapon Sizinaduna Kutuina Hamdolasi, Amadi mi Amaga Amagi Merkta put Taruk Lapna Lesi. Aikoina face mask jumno ublabadi, Aikoi Isaka Kanabada Natana, Karigumba Pium Karadagi, Marks Uptana Lakpa, Kanagumba Muising Aduda Sukanabo Egadoribani. Ahal Oiraba Amadi Sahi Noriba Angang Singbo, Aikoina, Dukan Amadi Katil Lagi Pot Zaileba Tagumsi, Miam Tilmamhamda Maram Zada Angang Sing Puchin Gumsi, Miam Tilmamhamda Chalurabadi, Aikoi Isagi Pironzu Sudoksi. Local club singna Amadi Miamna, a sing but frontline warrior, Oina, COVID-19 lanting minersi. COVID-19 gi, Lena Lyset Asina, Lamdam Sida Maiwai River Asidagisu, Miam na Section Torang, Local Minersi.